Midyang tabini ba khudimagpu random voice na taramna oksabaga loinuna ikok nonna khuramjari ngasi random voice na pusinjarakliba topic ti nangna nungsi phajai haiduna koina jariba nupi adu lawgodoriba nipa adudi ahing nungthil khangdana lairik paramkhigani topic asigi ming tabada khajik tayona khanbirambadi jai adubu practical life ta chingchinduna jengluraba natraka life ki experience leiraba ahan amada hanglurabadi samada chama chumi hairaktrabasu samada maputradi soidana chumi hairakani Karigumba adomna random voice channel asi subscribe toromdaba leiragadi subscribe tobiu amadi video asi loiba phaputang jengminaduna topic asigi nungi sel khangminasi brahma magna kalak chariba mioi pokni thawai panba jiba singi manungda khwaidagi athoiba mapok oiriba mioi ba oina taibangda khungdarak basi taibang mi ekhoigi lebak phabani adubu hangningli ba wahangdi aikhoi taibang sida kharani nungaina hinglamlaga adum hankigadra hairiba wahang asini wahang asigi pakhum piba taragadi Taibang mi ama oina malem sida lakliba aikoi khudimak miyoiba khunai sigi chakhutnaba thabak kharadi torompham thoi haiba asini wafam asida mityang thamjaraga ngasigi hawalakliba mahiroi amadi naharol singi mafamda thamjaninglibadi aikoi masak naiba tungi mirol lai kai khumna hawgadaba karigumba kharadi toromchi haibaduni achumba magni mama mapa oiba singna macha masu singdagi pamlibasi matik chaba mi amamam oiduna imung manung kaidoi leikai khakta natana khunai sigi chakot khongtangda mateng pangsinduna miyamna masak khangnaba mi ama oihobaduni madugi ona tainabada ekoina aranba lambi kyara chattuna mama mapa sagai natai amadi khunai sigi maithina maram ohellabadi madu ekoigi aranma soiduna oigani khudam khara panjarabada ka henna matam manghanba laik laisu pabagi routine naidaba masagi ambition ama leijadaba video game mobile gaming social media samna mobile da laichuba apam nungsi amadi mayai kaba jinjaki ipakka tawthaduna masagi mathau masak khanglakhtaba hairiba mathakta panjakriba maram sing asina mi amabu leikha tana manghanduna malem asida laklami haibagi khudam amata thamlamdana mirem oiduna punsi loisin kibagi wari aikhoigi khunai asidasu masing thingamduna leikhre aikhoigi punsigi tungi phirep ama sembagi khwaidagi maru oiba matam ama haiba taragadi mahiroi oiringegi punsi asini adubu hairiba matam asida nangbu leikha tana manghanba yaba maram kaya amana nangi marup saduna nangbu nakut samduna aranba lambida punanaba soidana honarakani madudagi ngathokduna achumba lambida chatpaduni nangi asingma pandam hainaba leiribani punsigi inkhalakpa matam hairiba punsigi takak asida akanba nonglei nungsit ama soidana lakani madugi nonglei nungsit aduna nangi tinajaba marup mapang kaya soidana humduna pukhigani mayam punamak humduna pukhre khanduna nangsu nonglei nungsit adugi matung ilurabadi aranba oigani tangpham aduda khongpham setna leptuna nonglei nungsit aduna humba ngamdana bo honabadu nangi na thodangni madu nangi punsigi mai pakpagi ahat matangkak oigadoribani maram aduna khunai asigi mahiroi amadi naharol singna matambu masak khangna thaksi khasi naina mathau masak khangna chatlabadi afaba mi ama oibatana tana afaba imung manung amadi afaba khunai ama sembada achauba mai pakpa ama oigani haibagi thajabadu thamjari akang ahisingna thambiramba wahi pareng amatanga thamjage Nangi punsigi career semlingai lambi lalingai nupi yenganu nupi machasing warau biganu wafam si vice versa ni adomsu career semlingai amadi lambi lalingai da nupa yengbiganu matang asida wari ama ningsinglei aigi maru ama yamna nungsiba marupni mamingna yaifaba degree first year matamaduda mana jamna nungsijaba nupi amaga mari leina jarami nupi du masak matau phajai lalikchu yamna hai imung manungsu yamna phai haiba tare Aigi marup asisu yamna brilliant oiba marupni adubu matam kharadi makoi anigi nungsi mari asina maram oiduna mahaki laik laisuda akaiba khara lakhi yaifaba lukhrawi machani imadu wakhal lawsing yam chawbini nongma yaifabagi jumda ei chatli numittu thabal chongba leiba numitni yaifaba magi bike tu sumangda chamdunu leirami ei jawbaga imana nangsu laklabra nakoigi damak ima yamna waiko Nakoina nungsi phajai haina koinariba nupi singdu makoi lawgadoriba nupa singdudi ahing nungthil khangdana larik paramkhigani mathau toromkhigani nakoina masida tawjaba sarise yaifabaga aiga thabal cancel numit adudagi imagi wafam aduna aikhoibu achumba lambi amada puduna lakhi madugi damak imabu ngasisu hanna thagatchari asengba magni matik chadaba karamba nupadabu isani che thajaningбage masi taibangi hauna sani aikoi isana khangjagadabani punsigi pandam adu phangnaba honaba aduna Hana preference pigadabani makha taba taidi matamna asum puduna lakcharagadabani masing likba kanglupta hingjariba aikhoidi matik chaba mi amamam oidaba jadi haibagi wakhalon sina mangda thamduna jangsin matangai phade mama mapa oibasing amadi khunai asina aikhoidagi pamlibasu asimakni
वीडियो से अदोमना खजिक कानै खनबिरबदी लाइक अमदी शेयर तौबियु कमेंट बॉक्स ता अदोमगी ममल लेरबा सजेशन पिबिरौ अदोमगी पौताक रैंडम वॉइस ना मतम पुम्मदा फिगाउ सादुना याजरी ngasiगidi मिडियंग ताबिरिबा खुदिमकपु अमुक्का हन्ना खुरमजरी।